시대 다토이네. 다토이. 다토이 따라고. 다토이세. ताई करिगिनो नंगा आइबो से अमु हालिसे हा आइबो से अंका फलिसे करिगिनो बा दाथोय नंग कदाय लेगे अयं वारे दाथोय नंग थीबदा अयं वारे बा हायो दाथोय नंग आइबो सुक नुसिदरबा बा नंग नुसिबगिनी नंगोंदा फोन तौरइसे नंगबु कदाय लेगे बा हायो दाथोय हायो बसे अदुबरा नंगी युंगी थोंगाल मेयादा लई हा अको थोंगांदा असेंग बगिरा अदुदि आई थोलागे लिगलाई हंदकी मपोता नंगी थुंगनद्रबसु मथंगी मपो अमददी नंगी मुनसिको लेचर नंग नैबु असुमन नुसिबिरमनि हाबसे आइदि नोंमता हेंजन खलुदबनि अदुबु ngasiदि नंगी नुसिबिना आइबु पुंगाव ngahole लेचर आइने नंगी दाथोइने आइबु मसा खंगद्र बाबा लाओ लाओ सोमदा नंग नबु याम फते दाथोय नंग आइबु कावबा ngamadraba आइबु कावबा ngamadraba नंग नबु याम फते बना लेचर नंगी नुसिमेना आइगी थमोइसे पुंसुम सुमत करे लेमहौरी बाइगी पुंसिसे नंगी तम हिंगलगी लेपलबनि अपंगबी अंगावबी आइगी थमबोइबु दाथोइना अमु कपन बिरनो पुंसिसे दाथोय यावदना आई हिंगबा ngमोइबा आई हिंगबा ngमोइ दाथोय कपकनुसे पुनमक्से नुसि नोंदम मागी खुदोलनि Malem. Tarbo Malem. Malem ase. Tarbo. Malem. ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯂꯤꯛꯂꯥꯏ Malem. ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯧꯖꯤꯛ ꯉꯥꯡꯅꯔꯔꯣꯏꯁꯦ. ꯀꯩ ꯂꯩꯔꯒꯦ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯩ ꯅꯪꯒ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯉꯥꯛꯇꯪ ꯌꯥꯒꯗ꯭ꯔꯥ ꯂꯤꯛꯂꯥꯏ Malem. ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ. ꯑꯗꯣ ꯎꯅꯒꯗꯧꯔꯤꯕꯒꯤ ꯃꯔꯝꯗꯨꯕꯨ ꯃꯔꯝ ꯆꯥꯗꯅ ꯎꯅꯕꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ. ꯃꯁꯦ ꯑꯩꯅ ꯏꯇꯥ ꯅꯨꯡꯉꯣꯟꯕꯤ ꯑꯃꯗꯤ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯂꯤꯛꯂꯥꯏ
ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒ ꯎꯅꯅꯤꯡꯉꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯎꯅꯅꯤꯡꯉꯤ ꯑꯩ ꯃꯍꯧꯁꯥꯒꯤ ꯃꯥꯂꯦꯝꯗꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯅꯪꯅ ꯌꯥꯅꯤꯡꯉꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ ꯑꯩ ꯅꯪꯒꯤ ꯊꯣꯡꯒꯥꯟꯗ ꯉꯥꯛꯇꯪ ꯂꯥꯛꯀꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ ꯐꯔꯦꯅꯦ ꯑꯩ ꯉꯥꯏꯔꯝꯃꯒꯦ Malem, kay ito pala lagi. Nang nadamping na laidubo. Kay numina hang madikum de. Kay larage ba? Oh, sorry. ꯁꯣꯝꯅ ꯆꯤꯟꯕ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ Malem, nang hꯧꯖꯤꯛꯁꯨ ay warawri natra. Hꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯒ ꯏꯆꯝ ꯆꯝꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯐꯖꯅ ꯂꯣꯏꯅꯁꯤ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥꯏ ꯅꯪꯒꯤ ꯊꯃꯣꯏꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯗꯤ ꯆꯥꯎꯕ ꯈꯔ ꯈꯦꯠꯅꯕꯖꯥꯠꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤꯗꯤ ꯈꯔ ꯍꯦꯟꯅ ꯄꯤꯛꯄꯖꯥꯠꯅꯤ ꯃꯁꯤꯅꯅꯦ ꯑꯩꯅ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯍꯦꯛ ꯍꯦꯛ ꯁꯣꯟꯊꯔꯛꯏꯕꯁꯦ ꯑꯦꯅꯤꯋꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ Ha, kari posa. ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯔꯣꯁꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯂꯧꯁꯤꯟꯕꯤꯌꯨ Malem, kaino nang nakhalise? Nate, kaino ba? Ay nangonda kaya hana haikoge. Masige matamdo, hauziti loikre. Pumnam ang haukre. Chalo, nangi rose puro gane, yam thuna jakro. Lai, please. Ay na yung tabiyo. Ay na yung tabiyo Lai. Nangi say usitiro. Ha? Hayo. Nangi say usitira ba? Ay sa nangi kana oidana rose lawgadoribano. Nang ay matam khara loinarami tinarami haiduna nang nahaiba khudimak yaw haibadudi. Lai, please. Kaday nangi rose to piro. Pare. Ay chalage. Adubo. Ay ngasi nangi nafamda sinage khandana porokliba maraibak thiraba rosa se rosigi mapudine nang khaktani liglai marale jadraba angangba rosa se kanagumba nangbu khanjaba nipam khakna lambida saungna langthoktana thamambadagi aina minung siga loinana nangi naga thinba laksharibani
ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯅꯍꯥꯛꯅ ꯇꯥꯕꯤꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯗ꯭ꯔꯦ ꯅꯪ ꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯂꯤꯛꯂꯥꯏꯗꯨꯅꯤꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯞꯄꯔꯣꯏ ꯑꯩ ꯆꯠꯂꯒꯦ Malem. Please, Malem. ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯥꯂꯦꯝ ꯑꯩ ꯅꯪꯒꯤ ꯋꯥ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯄ꯭ꯂꯤꯁ ꯃꯥꯂꯦꯝ ꯅꯪ ꯁꯥꯎꯔꯅꯨ ꯅꯪꯅ ꯂꯨꯅ ꯈꯟꯖꯕ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯕ ꯅꯪꯒꯤ ꯃꯔꯨꯞ ꯊꯣꯏꯕꯗꯨ ꯅꯠꯇꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯅ ꯅꯪꯉꯣꯟꯗ ꯉꯥꯡꯉꯝꯈꯤꯕ ꯆꯩꯔꯝꯈꯤꯕ ꯈꯨꯡꯒꯪꯗ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯄꯥꯃꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯪꯊꯣꯛꯑꯝꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯔꯣꯁ ꯑꯁꯤꯒꯤ ꯃꯄꯨꯁꯦ ꯅꯪꯅꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯁꯤꯟꯅꯕ ꯂꯥꯛꯏ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯈꯔꯗꯒꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯊꯨꯅ ꯍꯣꯡꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯂꯥꯏꯅ ꯀꯥꯎꯍꯟꯈꯤꯕ ꯉꯝꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯃꯦꯜꯅꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇꯗꯤ ꯄꯥꯡꯒꯦ ꯍꯥꯏꯗꯅ ꯉꯁꯤꯐꯥꯎ ꯍꯤꯡꯂꯛꯄꯅꯤ ꯉꯁꯤ ꯑꯩꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯄꯥꯃꯦꯟꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯍꯟꯒꯦ ꯈꯟꯕꯤꯒꯅꯨ ꯃꯥꯂꯦꯝ ꯑꯩꯗꯤ ꯅꯪꯉꯣꯟꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯀꯥꯏꯅꯕ ꯊꯨꯡꯅꯕꯒꯤ ꯈꯦꯠꯅꯕ ꯂꯩꯇꯕꯅꯤ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯄꯅꯤ ꯑꯩ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯄ ꯇꯥꯕꯅꯤ ꯃꯥꯂꯦꯝ ꯍꯥ ꯀꯅꯥ ꯅꯪꯒꯤ ꯀꯔꯝꯕ ꯅꯃꯥꯟꯅꯕꯤ ꯍꯥꯏꯌꯨ ꯂꯤꯛꯂꯥꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯟꯅꯕꯤ ꯂꯩꯁꯅꯥꯅꯤ ꯂꯤꯛꯂꯥꯏ ꯑꯩ ꯃꯇꯝ ꯈꯔ ꯗꯦꯜꯂꯤꯗ ꯏꯄ꯭ꯋꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯂꯦꯞꯂꯦ ꯗꯦꯜꯂꯤꯗ ꯀꯩ ꯃꯔꯝꯒꯤ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯁ꯭ꯇꯗꯤ ꯃꯈꯥ ꯇꯧꯔꯒꯦ ꯈꯜꯂꯦ ꯂꯤꯛꯂꯥꯏ ꯈꯣꯡꯐꯝꯗꯣ ꯑꯃꯨꯛꯇ ꯂꯦꯞꯈꯣ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯈꯟꯊꯒꯣ ꯑꯩ ꯀꯌꯥꯔꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯌꯦꯡꯃꯛ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏ ꯄꯥꯃꯦꯟꯅ ꯀꯥꯏꯍꯧꯒꯗꯕ ꯊꯃꯣꯏꯗꯨꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯥ ꯂꯤꯛꯂꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥ ꯑꯃ ꯑꯃꯨꯛ ꯂꯣꯏꯅꯒꯦ ꯈꯟꯗ꯭ꯔꯦ ꯑꯩ ꯄꯨꯟꯁꯤꯒꯤꯁꯨ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯦꯞꯄ ꯑꯣꯏꯔꯒꯦ ꯃꯥꯂꯦꯝ ꯂꯤꯛꯂꯥꯏ कहीं मा तौना माजे गावरांगे तई माले होय कहीं नंग तौदो कहीं नंग तौदो नंग तौदो कहीं आई देमी तो उद्रा आई तेसी उद्राबा आई से nga फागे लुमिनी खंद्रो nga फादुनी होय होय याम तू चक्रो को नसक तू यंगनिंग जाजिनी ए नंग कहीं थौलिगे नंग ना थौ कई लेगे बा नंगो द ताइने रक्तन ने सियं को होय नंग दु मिउ सितेरा बा नमाय दु थुगायब्रना होय सि फाम जे कनानो नंग मसा खंब्रो नंग खंब्रा बा ओय सि फाम से नंगी हाय हाय रो सि बु नंगी रा बा होय सि आई गे चम माने ने खबो से इबाय पामेन गिनी खबो इबाय गिनी गाय ngarang na han da pham do bala ga sida phawa sa da mana hey nagi du ma chuna bi sagire na hey phang ju phagoi da da मसी मी याम सिटिने फाइपे लेरा मुनंग चैजिन ए नंग म पुरो ने येरा सही यावरो जा मची चिप चिने ते लोइसा इस लाव
ꯅꯪ ꯑꯃ ꯇꯧꯅꯦ ꯃꯁꯤ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯃꯁꯤ ꯍꯨꯔꯥꯟꯕꯁꯤ ꯌꯥꯝ ꯂꯤꯡꯉꯤꯗ ꯆꯂꯣ ꯌꯥꯝꯕ ꯈꯠꯅꯕꯁꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯦ ꯃꯥꯅ ꯍꯧꯕꯅꯤ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯉꯪꯉꯔꯣꯏ ꯈꯟꯈ꯭ꯔꯕ ꯏꯁꯩ ꯅꯪꯅ ꯑꯃꯨꯛ ꯉꯪꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯩꯅ ꯇꯣꯛꯑꯒꯦ ꯈꯟꯅ ꯇꯣꯛꯈ꯭ꯔꯕ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯕꯛꯁꯦ ꯅꯪꯒꯤ ꯍꯛꯇꯛꯇ ꯑꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯔꯦ ꯏꯌꯥꯝꯕ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯂꯛꯇ ꯅꯍꯥꯛ ꯅꯣꯡꯃ ꯇꯥꯡꯒꯣꯏ ꯑꯣꯟꯈꯤꯕ ꯌꯥꯏ ꯏꯌꯥꯝꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯇꯧꯖꯔꯣꯏ ꯏꯌꯥꯝꯕ ꯆꯠꯈꯣ ꯍꯣꯏ ꯍꯨꯔꯥꯟꯕꯧ 이스 나린 마다두가 닉드는 거주 떠오리 허이 핵 태어난 밤에 능 눅눅하니 능 무시 아 이봐 이바이지부 확장은 농아이다브라바 이바이 소띠가 레이브라바 이바이나 팜달라 이제 소띠가 레이브라바 레이테 어두부 오피스에 막하다는 젖기 칸드레다 이 그이기노 이바이 팜 상백이디 나 시엘라마 짜우짜우 레이지디 그이도부기 이바이나 오피스 랩도이노바 나 시엘나 이바이기 팜수 야우나 세나바 지부 이바이나 찍나바 레이브라바 하 찍나브라바 이바이 헤라 어두기 너티에다 이센드부 나바이나 그리기 찍나루니 파레 अतै लाइरे नबाइसे पोथाफम खंद्रे ऐ नंगोंदा कैनो माइगे 이바이 핵다 아유 कइदौरगे नंगने इबाई दा खरा लौरुगेरा लौरुगे कैनो इबाई करम फार्मासी देनो नते कोक चिकपैरा नत्रगा कोक ngawबैराबा कैनो बैबाइना नुंगाइत्रिजे इशेन फार्मासी दगी नते ऐखोइ लेकागी यु योनफम दगिनी हाँ यू कैनो इबाई हाइदुबु नते इबाई मु यू थगे हाइराबा अस इबाई नमु ngawरबु नंबो इशेन नबाई सिंगावरे तौफम खंद्रे वाखनसे पोथाफम खंद्रे इशेन 이바이나 유 탁파 주룹 탁파 파타바 진짜 암따 짜바 파티 하라가 나 시엔부주 아좀바 아파바 람비다 부산비라가 ngasi나 mo ibaina yu thakche haijibu nate kaidawrage baibai नबाई ngawरे नबाई की कोक से पुवा ngamdre ibaida kanana kari lakchaba yawre ha kari yawrage ba nasien leijidi nasien gi thawaije ibai gi damute thadoke ba hayu ibai kanana usi thawai da yawrage ba ꯁꯨꯡꯒꯤ ꯃꯥꯟꯅꯕ ꯀꯌꯥꯒ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯉꯥꯟꯅꯔꯕꯁꯨ ꯌꯦꯡꯅꯕ ꯀꯌꯥ ꯑꯃꯒ ꯊꯋꯥꯏ ꯄꯥꯝꯃꯨꯗꯅ ꯂꯝꯕꯥ ꯇꯧꯅꯔꯕꯁꯨ ꯄꯨꯟꯁꯤꯁꯤꯗ ꯅꯕꯥꯏꯅ ꯑꯃꯨꯛꯇ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯕꯥꯏꯁꯦ ꯅꯨꯡꯁꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯅꯪꯅꯦ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯟꯁꯤꯟꯕꯤꯔꯕ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ ꯃꯌꯥ ꯇꯦꯛꯂꯕ ꯁꯔꯪꯒꯤ ꯅꯣꯡꯁꯥ ꯑꯃꯒꯨꯝ
ꯅꯚꯥꯏ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯅ ꯃꯥꯏꯊꯤꯗꯨꯅ ꯂꯩꯍꯧꯔꯦ ꯅꯚꯥꯏꯅ ꯏꯄꯪ ꯄꯪꯅ ꯏꯆꯝ ꯆꯝꯅ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤ ꯁꯤꯔꯣꯜ ꯋꯥꯍꯩ ꯊꯥꯖꯗꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯨꯔꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕꯗꯤ ꯂꯥꯏꯔꯗꯅ ꯇꯤꯡꯈꯪ ꯇꯨꯝꯕꯣꯛꯇꯅ ꯊꯜꯂꯕ ꯃꯥꯏꯀꯩ ꯈꯪꯗꯕ ꯂꯝꯕꯤ ꯑꯃꯗ ꯏꯗꯣꯝ ꯂꯩꯍꯧꯔꯦ ꯏꯆꯦꯟ 이봐이 ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ 이봐이 이봐이ꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯅ ꯀꯥꯏꯔꯕꯗ ꯅꯆꯦꯟ 이봐이나 ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯦ 이봐이ꯒꯤꯗꯃꯛꯇ ꯅꯆꯦꯟ ꯌꯨ ꯂꯧꯕ ꯆꯠꯂꯦ ꯍꯦꯔꯥ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯂꯨꯒꯤ ꯃꯊꯦꯜ 이봐이ꯒꯤ ꯍꯥꯟꯅꯩ ꯃꯤꯍꯨꯟꯗꯣ ꯈꯪꯅꯦꯕ ꯐꯥꯔꯒ ꯍꯦꯛꯇ ꯂꯧꯍꯟꯒꯦꯕ ꯍꯦ ꯊꯃꯣꯏ ꯑꯩꯕꯨ ꯉꯥꯛꯇꯗꯤ ꯄꯣꯊꯥꯍꯜꯂꯨꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯊꯧꯅꯥ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯍꯦ ꯅꯨꯡꯁꯤ ꯅꯣꯡꯗꯝꯕ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯧꯅꯝ ꯍꯩꯕꯤ ꯃꯍꯥꯛ ꯀꯔꯤꯒꯤ ꯊꯦꯡꯅꯍꯜꯂꯝꯃꯤꯕꯅꯣ ꯃꯔꯨꯞ ꯅꯍꯥꯛꯁꯨ ꯅꯨꯡꯁꯤ ꯃꯩꯁꯥ ꯂꯥꯡꯉꯕ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤ ꯆꯩꯅꯥ ꯈꯥꯡꯕꯗ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯕ꯭ꯔꯥ ꯁꯣꯝ ꯀꯅꯥ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯑꯩ ꯃꯔꯨꯞ ꯄꯥꯃꯦꯟꯕꯨ ꯊꯤꯖꯔꯛꯄꯅꯤ ꯌꯨꯝꯗꯁꯨ ꯆꯪꯖꯔꯨꯔꯦ ꯑꯗꯨꯕꯨ ꯐꯥꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯃꯔꯨꯞꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯕꯨ ꯊꯤꯕꯤꯔꯛꯂꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯔꯨꯞꯅ ꯊꯃꯣꯏ ꯀꯥꯏꯅ ꯋꯥꯔꯧꯅ ꯂꯪꯊꯣꯛꯑꯝꯕ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯕ ꯔꯣꯁ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯅꯨꯡꯁꯤꯅ ꯈꯨꯝꯒꯠꯆꯔꯒ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯤꯟꯅꯖꯔꯝꯃꯕꯅꯤ ꯀꯩꯅꯣ ꯃꯔꯨꯞꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯁꯣꯝ ꯂꯤꯛꯂꯥꯏꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯔꯨꯞ ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯄꯤꯌꯨ ꯂꯤꯛꯂꯥꯏꯒ ꯊꯨꯅ ꯑꯃꯨꯛꯇꯗꯤ ꯎꯅꯕꯤꯌꯨ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯔꯣꯏ ꯈꯟꯈ꯭ꯔꯦ ꯃꯔꯨꯞꯀꯤ ꯊꯃꯣꯏꯅ ꯋꯥꯔꯧꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯈꯣꯗꯅ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯏꯃꯤꯠꯁꯤꯅ ꯎꯔꯦ ꯏꯅꯥꯁꯤꯅꯁꯨ ꯇꯥꯔꯦ ꯈꯪꯉꯤꯕ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯁꯦꯡꯕ ꯅꯠꯇꯦꯅꯦ ꯃꯔꯨꯞ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯃꯔꯨꯞꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯃꯔꯨꯞ ꯂꯤꯛꯂꯥꯏꯒꯤ ꯊꯃꯣꯏꯗꯤ ꯑꯇꯥꯡꯕꯤꯅꯤꯅꯦ ꯌꯥꯝꯅꯁꯨ ꯑꯈꯥꯡ ꯀꯟꯕꯤ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯆꯥꯝꯃꯔꯛ ꯍꯟꯅ ꯆꯩꯅꯥ ꯈꯥꯡꯖꯒꯦ ꯍꯥꯏꯕ ꯃꯤꯁꯛꯇꯨꯅꯤꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯠꯊꯣꯛꯄꯗꯅ ꯃꯁꯔꯨꯞ ꯑꯣꯏꯔꯤꯕꯅꯤ ꯀꯩꯅꯣ ꯃꯔꯨꯞꯅ ꯍꯥꯏꯕꯤꯔꯤꯁꯤꯡꯗꯨꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯇꯗꯤ ꯇꯥꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯄꯨꯝꯅꯃꯛꯁꯦ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯃꯔꯨꯞꯀ ꯑꯣꯐꯤꯁꯁꯨ ꯄꯨꯟꯕ ꯃꯔꯨꯞꯄꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯤꯛꯂꯥꯏꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯤꯛꯂꯥꯏꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯇꯉꯥꯏ ꯐꯗꯅ ꯂꯧꯈꯤꯕꯅꯤꯅꯦ ꯃꯔꯨꯞ ꯀꯔꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕꯤ ꯃꯔꯨꯞꯄꯨ ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯖꯕꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯔꯨꯞ ꯄꯥꯃꯦꯜꯒꯤꯗꯃꯛ ꯂꯤꯛꯂꯥꯏꯅ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯃꯒꯨꯝ ꯂꯤꯛꯂꯥꯏꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯐꯪꯈꯤꯕꯅꯤꯅꯦ ꯃꯔꯨꯞ ꯊꯃꯣꯏꯗꯤ ꯂꯤꯛꯂꯥꯏꯅ ꯍꯦꯟꯅ ꯀꯥꯏꯔꯤꯕꯅꯤꯅꯦ ꯃꯔꯨꯞ ꯀꯔꯤꯅꯣ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕꯣ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯃꯤꯀꯞ ꯊꯣꯛꯍꯜꯂꯣ ꯃꯔꯨꯞ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯤꯛꯂꯥꯏꯗꯣ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯗꯦꯜꯂꯤꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯂꯥꯛꯑꯣ ꯃꯔꯨꯞ ꯂꯤꯛꯂꯥꯏꯕꯨ ꯌꯥꯔꯛꯄꯗꯗꯤ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯃꯔꯨꯞ ꯏꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯇꯪ ꯂꯩꯔꯝꯕ ꯌꯨꯝꯗꯨꯁꯨ
ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯠꯈꯤꯗꯣꯔꯕꯅꯤꯅ ꯅꯃꯥꯒ ꯑꯩꯒ ꯈꯨꯅꯨ ꯈꯣꯡꯉ ꯂꯩꯍꯧ ꯇꯥꯕꯅꯤꯅꯦ ꯍꯥ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯑꯩ ꯇꯉꯥꯏ ꯐꯗꯕꯒꯤꯅꯦꯕ ꯆꯠꯂꯤꯁꯦ ꯑꯗꯨꯕꯨꯗꯤ ꯏꯆꯥꯒꯤ ꯊꯃꯣꯏ ꯏꯄꯥꯅ ꯈꯪꯉꯤꯗ ꯑꯗꯨ ꯅꯪꯒꯤꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯇꯧꯕꯤꯁꯦ ꯃꯁꯤꯅꯤ ꯏꯄꯥꯅ ꯄꯥꯈꯠꯂꯤꯕꯁꯤ ꯑꯗꯨ ꯏꯄꯥꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯥ ꯇꯝꯊꯒꯦ ꯍꯥꯏꯔꯕꯁꯨ ꯅꯣꯄꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯇꯝꯃꯣꯏꯁꯨ ꯅꯪꯅ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯄꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯧꯈꯠꯂꯛꯏꯁꯤꯕꯨ ꯏꯄꯥꯗꯤꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯅꯍꯦ ꯄꯥꯕꯨꯡ ꯀꯨꯏꯔꯣꯏꯌꯦ 6 monthsꯀꯤ ꯀꯣꯆꯤꯡ ꯀꯣꯔꯁ ꯑꯝꯇꯪ ꯌꯥꯎꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯑꯗꯣꯏꯅꯦ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯅꯤꯡꯕꯗꯣ ꯂꯣꯏ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯏꯌꯥꯔꯄꯣꯔꯠꯇꯁꯨ ꯅꯣꯛꯄꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯅꯣꯛꯄꯥꯗꯣ ꯍꯟꯗꯛꯇꯤꯅꯦ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯊꯣꯛꯍꯜꯂꯣ ꯀꯨꯏꯔꯦ ꯆꯍꯤ ꯑꯃ ꯐꯥꯔꯛꯑꯕꯅꯤ ꯃꯥꯅ ꯌꯨꯝꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯦ ꯑꯗꯣ ꯍꯦꯛ ꯌꯧꯕꯒꯅꯦ ꯐꯣꯟ ꯇꯧꯔꯛꯀꯗꯕꯅꯤꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄꯗꯣ ꯃꯇꯝ ꯆꯥꯅ ꯏꯃꯥꯒ ꯆꯥꯃꯤꯟꯅꯧꯀꯣ ꯊꯣꯡꯕ ꯇꯟꯗꯅꯒꯅꯦ ꯆꯔꯥꯒ ꯍꯦꯟꯒꯅꯨꯀꯣ ꯄꯥꯕꯨꯡ ꯍꯣꯏꯗ ꯍꯣꯏꯗ ꯑꯗꯨꯒꯤꯗꯤ ꯅꯃꯥꯒ ꯑꯩꯒ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥꯒꯅꯦ ꯃꯔꯩ ꯇꯨꯔꯩ ꯇꯧꯅꯗꯅ ꯁꯥꯎꯅꯒꯅꯨꯀꯣ ꯐꯖꯅ ꯂꯩꯃꯤꯟꯅꯧꯕ ꯍꯣꯏꯗ ꯍꯣꯏꯗ ꯅꯃꯥꯒ ꯑꯩꯒ ꯀꯔꯝ ꯀꯥꯟꯗꯕꯨ ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯣꯏꯕ ꯑꯗꯨꯅꯦꯕ ꯄꯥꯕꯨꯡ ꯑꯗꯣ ꯅꯪꯒꯤ ꯐ꯭ꯂꯥꯏꯠꯇꯨꯕꯨ ꯄꯨꯡ 3:30 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯕ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯁꯤꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯄꯥꯕꯨꯡ ꯒꯨꯗ ꯂꯛ ꯍꯦꯄꯤ ꯕꯥꯕꯨ. ꯖꯔꯅꯤ ꯒꯨꯗ ꯂꯛ ꯄꯥ ꯂꯩꯍꯧꯔꯦꯀꯣ
ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯂꯤꯛꯂꯥꯏ. ꯗꯥꯄꯥꯃꯦꯠ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ. ꯍꯦ ꯅꯨꯡꯁꯤ ꯅꯣꯡꯗꯝꯕ, ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯑꯉꯛꯄꯅꯤ.